US na makoigi citizen singbu Ukraine da chalaga lanthengnabagi matangda warning Toukhre. US na makoigi citizen singbu Ukraine da chalaga lanthengnabagi mayokta warning Toukhre haina Defense Department ki maikaidagi phongdokle. US ki lanmi oiramba ama Ukraine da khutthongnabagi thokdokta sikraba matung tarakpada wafam asi phongdokhibane. Aikhoina American singbu Ukraine da chatanabagi wafam khangalle. Ukraine laibak asi active war zone ama oirabane. Maram asina laibak asi lam koina ba chathok chasin tawba yaba mafam ama oidre haina Pentagon gi spokesman John Trivina phongdokle. US ki lanmi oiramba Willie Joseph Cancelbu Ukraine da khutthongnaba ningthokaba numita sikrabane. Mahak private military contractor oina thabak tawribani haire. UN khongchat manungda Russia na kipta strike chathakhe. Russia gi Defense Ministry na ngarang phongdokhibada UN Secretary General Antonio Guterres na kipta lakpa matamda makoina air strike ama chathaki haina confirm tawkhe. Russian Aerospace Forces ki high precision long range air based weapons sing na strike chathaduna Artyom missile amasung Space Enterprises puthokpa ki building sing da amanga ta thokan ki haina ministry na Ukraine da chathariba lanadu ki matang da numit khudingi pangthokpa briefing da pankhe. Nakalamarom da Ukraine hai ki bada ngarang chathaki ba strike adu da miyoy ama sikhe madu chayol ani gi manung da leibak adu ki konung da chatharakpa landa sing da hanbo oina sikhiba miyoy ni hai ke landa ba du da Guterres ke wangang loina yamna thamoi sokningai ni hai ke Secretary General Masana di Moscow na war crime sing chathaki haina maral siriba bucha amade atai kip ki akoiba mafam sing da chatuna yangsen ke Russian Defense Ministry na makata na phongdoki bada makoi ge forcing na air strike kaya chathaduna Ukrainian railway hub sing da laiba power substation ahum amanga ta thokan ki baga loina na Toukhre yu missile launcher ama amanga ta thokan ki haidiba launcher du na Russia na khudum chanduna lariba Crescent City de attack ama chathaki bani haire. Mariupol dagi evacuation tawna ba honnaringaida kipta missile attack chatharakbagi thawongbu Ukraine yaningdaba utkhre. Mariupol dagi evacuation tawna ba honnaringai cherakta Russia na kipta missile attack kaya chathakiba thawong adubu Ukraine gi maikai dagi akanba mawongda yaningdaba utkhre haina official source amana phongdokle. Ukraine gi President Volodymyr Zelensky na haikibada Russia gi lanmi singna kha amadi nongpok thangba kipki sarukta changsinana ba honnakibada Ukraine gi force na athingba pikre. Mariupol da lariba resident singbu safe passage pinanaba honnaringai cherakta thawong adu chatharakibane. Russia na sagol sel numita Ukraine gi mafam pumnamakta missile kapsinduna attack chatharakhe. Capital kiptasu attack adu chatharakpadagi awangba yumkai kaya ama amangta thokle haire. Mayur Baiteli Klitasko na ngarang phongdokibada attack adu chathakraba matung yumgi attack akai maraktagi asiba hakchang phangkhre. Miyoy tarana sokapan nangkhe masigi manungda amade makhong kakre haina Mayor Baiteli Klitasko na phongdokhe Russia gi lanmi sing na Ukraine gi capital Kyiv tagi handokraba matung tarakpada masing yamlaba missile sing kapsinduna attack chatharakhe. Ukraine gi President Zelensky na UN gi chief Guterres ka loina na conference pangthokiba pungama fadringai chairakta Russia na missile kapsinduna attack chatharakhe. UN gi chief Antonio Guterres masamaksu Kyiv ki akoibada lariba mang takliba mafam sing chatuna yangsinki loina na civilian sing de attack tawkhiba dubu akanba mawongda yaningdaba utkhi haire. Chatharakliba thawong asi Russia gi authority singna UN amadi organization asida represent tawriba singbu ikaiba pinaba honaba thawong adu chapchana uthorokle haina Zelensky na phongdokhe. US ki Secretary General Antonio Guterres na Mariupol gi kha thangba lana amanga ta thoklaba mafam sing aduda khongchat pangthokhe. Antonio Guterres ki khongchat adu lana amanga ta thokalaba Mariupol port city dagi evacuation tawna ba honnaringai charakta thawong asi chatharakibane. Mamangi matamda evacuation tawna ba honnabada madugi chapchaba mahi adu phangkhibra natraga phangkhidabra haibadu mayek sengna phongdokhidrai. Mariupol da lanjena pham khangdana kangawna duna lariba civilian sing adu asoi angam yaudana evacuation tawna ba honnaringai da thawong adu chatharakibani haire. Zelensky na haikibada UN na mediate tawraga negotiation tawna ba yamna kanna honnari. Mariupol gi mafam asi lana duda khwaidagi angakpa thokdok kaya ama suthokle. Russia na Ukraine da landa silakhiba haugalakpa matam aduda Mariupol di langoi chansinduna thamkhrabane. Haujiksu miyoy lak amarom henbadi city aduda leire sarni hip amade kolona na chingba mafam sing asida anoba pokhaibagi makhol kaya ama sutaba phangli haire. NATO na Russia Thengnanaba troop sing exercise pangthoknaba Thourang Toukhre. Western gi laibak sing na Russia gi aggression Thengnanabagi damak lakadoriba chayol khargi matam asida Europe ta military exercise ki series ama NATO amade non Atlantic nation singi lanmi singna Thourang Toukhre haina official source ama na phongdokle. Finland, Poland,
North Macedonia amade Estonia gi border singda armor assault vehicle tank artillery amade aircraft sing sizinaduna exercise adu pangthokane hairiba exercise adu da NATO amade joint expeditionary forces ki lanmi singna saruk yagane non NATO member singi manung da Finland Sweden singbasu exercise adu da saruk yagane chatliba chayol asidagi hauraga Finland da deployment adu haugane maduda US Britain Estonia amade Latvia gi lanmi singna exercise adu da saruk yagani haire aroibada tabiriba pumnamakpu thagatchari